ग्लास की मखोन लगी ठोके ना पोखाई बगी पोखाई मनुंग में तुम पोखाई रंग मनी वाई मुझे पोन है तारे ने लाओ बदा कब पता तो रही कोई नहीं नरम पाक तला बोला रही मैं चाव को तो कहीं नहीं खाना ही पाकर लोचा कर लोई जाता पोखाई चिंग ले बगी मुझे बात ही नहीं होताไปที่นี่นั่งมาเลยมาจ้าทุกคนก็เลยมาปาน ngarang nahan lumidang aikogi samlaiba thiba thodu amada lakhipu gi manung janma binakan gi aigi chema bemsana bemcha amadi aikogi ta da jinglin gi yum ase maru phangna mai na chakre amo aikogi angang ase su simung chittagi hinhore itei masi du hingobani adu hojik maikhoigi haibada karimata lehodre sana lupa firon chana thaknaba loina chakre matang asida aihakna Kasar District Administration amadi Lakhipur Pro District Administration miyang tingtingjari amasung makoina koi disaster management gi fani makhadagi makoi da pham to patengbang compensation pibi nabi damakta amadi Lakhipur gi minister oibiriba Lakhipur gi MLA su oiba siko sikraina makoi da pampham to mating pangbinaba aida media gi thongda haijari amasung pukil chawba muisin su mating pangbiduna aikogi imung asigi tariba awabase kanbina bidamaka mayamda media gi thongda